Bus tusu school yauraduna satrasingdu magi class tamna changnakhiduna class tusu tauba hore. Hayengdo horen hajalasiro. Kaidoi adudi thumanida. Sigi field sida experience leba moina aiba hajo haragade sat hayoba natradi midum hanjitaba upai sunglai leite. Yes, kanana haidoiba matik leba kanano ai thik tawgine. Ai yam kan khatline nangbo mi phuning ba yawrabo Funai dudi nang sukhamni da namo Catholic ta tamingai da toilet ta funai dudi aina class 7 ka ba kanda class 9 kangu ga funai dudi hoine phunagi ko matamdo ningsingaga nobu nokningida. Nupa aniduna wari sanaba aduda class ta disturb tawi haibagi oja aduna YouTube middle row gi for bench ki matai thangbani makhoi anidara haibagi mawongda yengnaduna leiringai chairaktuda oja aduna makhoi anida khudom bithillaga no any dane haise class yawning dasu kem kaide but atai dadi disturb togono out moi anidu ojana haibaduda mapanda lepunabani haiduna thoglaklammi thong mapa yoramdaida oja aduna oi ngakho ngasi second day ne mapanda lepadu nuaite nasagi mafamdu lepro go Anidu makhoi anigi bench tu tamna changaklammi adubu dayadi maithongda aronba minok ama noklaga Kaino nangna nofai kang toridana adubu dayadi maithongda aronba minok amaga loinana changlai bai as aidi lepasina buena daina se yengmu nungai ngo as ibungo nang roman sidi ayam kire ayaw ngamure khara tawkani sine love haido nang yam manglan sat kanuda taradi tekanida taraga ne khwang si tektana hospital da leirasu masum langini nungsi jaru bagi Dayana malemgi nakong mayada changsinduna asumna hairai mai sidi yamne mandro jingo kaidorage mo daya se udro nga saiteki nangonda yengse uye dobudi nangko phagi budi phagi nebu phabi gidana amu as nangsinaba phagi oirasu swai lawa wa ngakta mi budi yamna phaba male yamna jamamni male khuman nama asuk yam ikai khangdaba misibu yam chamamani e aduti mi nangonda yamna ngaujarubagi oirambasu yai kaino Mamanabi anidusu dayaga malem nganbagana lepliba maikairomduda haifet yengduna makhoi anisu tumin wari sanari bai ado horen break matam dane moina canteen da saladi ekhoisu salusiko hoi bai ado thobu tholakadro khangde da ado yeng tare dana somdana nupa anidusu chibon wari dukanna tauri Class 2 period ani ahum tawraba tungda break tharaduna linthoiga dainaga su tholaktuna canteen lomda chatlammi thokre lao he hoi he chingdusu lake nupi aniduna leptuna lairiba mafamdu tamna changsilaktuna linthoi kendendro hoi lesu canteen daro hoi mane ado magi mingna daina chumiko chumme aigina malem aduga aigina kana lepisina dayananda ado dayana mayamna dum kaunabane sum sakhang mai khangnabada akaiba legadro leiteda dayadi wayam nangangde chak charak trobo kaino mingonda nang haidoba kaisu kaide da sak sarak ta baina ti wa budi haining ba yam leida aiki wadi ko hainimba wadi dongdong phummaga thambase yamna wabane right adumati yamti chumme haini da nongma matang sarakanda lana di launersi ko dinner nina ngasina hanma khangna ba soire
Ngasi ꯑꯩꯈꯣꯏꯅ treat ꯇꯧꯖꯔꯒꯦ ꯀꯩꯅꯣ ꯆꯥꯅꯤꯡꯕ ꯍꯦꯛꯇ order ꯇꯧꯕꯤꯔꯣ ꯅꯣꯡꯃ ꯂꯣꯏ ꯇꯧꯔꯣ ꯉꯁꯤꯗꯤ ꯏꯃꯥꯟꯅꯕꯤ ꯑꯇꯩꯁꯨ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯍꯣꯔꯦꯟ ꯅꯪꯅ ꯀꯣꯟ ꯐꯦꯡꯉꯒ ꯂꯩꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯐꯅ ꯑꯣꯏꯔꯕꯁꯨ ꯂꯤꯟꯊꯣꯏꯅ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯂꯦꯝꯉꯥꯟꯕꯒꯤ ꯏꯒꯣꯗ ꯈꯤꯇꯪ ꯈꯦꯠꯂꯝꯕꯒꯨꯝ ꯊꯣꯛꯂꯤ ꯗꯌꯥꯗꯤ ꯁꯣꯝꯗ ꯇꯨꯃꯤꯟ ꯍꯨꯔꯥꯟꯗꯨꯅ ꯗꯥꯏꯅꯥ ꯌꯦꯡꯖꯕꯅ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯖꯔꯤ ꯌꯥꯝꯁꯅꯨ ꯅꯨꯄꯥꯅꯤ ꯀꯩꯅꯣ treat ꯇꯧꯅꯤ ꯍꯥꯏꯗꯣꯛꯈ꯭ꯔꯗꯤ ꯇꯧꯔꯅꯤ ꯌꯥꯝꯃꯦ ꯑꯁ ꯋꯥꯔꯤꯗꯤꯕ ꯑꯩꯈꯣꯏꯁꯤꯕꯨ ꯌꯥꯝ ꯉꯝꯗꯕ ꯃꯤꯗꯧꯅ ꯃꯥꯂꯦꯝ ꯌꯥꯔꯅꯤꯌꯦ ꯇ꯭ꯔꯤꯠ ꯇꯧꯒꯦꯁꯨ ꯀꯣꯟꯅ ꯐꯖꯅ ꯇꯧꯔꯣ ꯑꯁꯨꯝ ꯉꯁꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕꯗꯣ ꯑꯗꯨꯒꯤ ꯁꯨꯝ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯅꯤꯡ ꯇꯧꯕꯅꯤ ꯍꯣꯔꯦꯟ ꯕꯤꯟ ꯄꯤꯔꯝꯗꯥꯏꯗꯗꯤ ꯆꯦꯟꯅꯗꯕꯤ ꯆꯦꯟꯒꯦꯁꯨ ꯍꯥꯏꯔꯝꯃꯣ ꯄꯨꯂꯞ ꯆꯦꯟꯃꯤꯟꯅꯁꯦ ꯃꯄꯥꯟ ꯊꯣꯡꯗ ꯎꯠꯊꯣꯛꯇ꯭ꯔꯕꯁꯨ ꯃꯥꯂꯦꯝꯉꯥꯟꯕ ꯃꯅꯨꯡꯗꯗꯤ ꯃꯥꯒꯤ ꯏꯒꯣꯗ ꯍꯟꯖꯤꯟ ꯈꯦꯠꯂꯝꯕꯒꯤ ꯁꯥꯎꯕꯅꯗꯤ ꯃꯩ ꯍꯧꯔꯕꯅꯤ ꯑꯗꯨꯕꯨ ꯂꯣꯠꯁꯤꯜꯂꯒ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯑꯁ ꯋꯥꯔꯤꯗꯤꯕ ꯑꯩꯈꯣꯏꯁꯤꯕꯨ ꯌꯥꯝ ꯉꯝꯗꯕ ꯃꯤꯗꯧꯅ ꯑꯗꯨꯗꯤ ꯅꯣꯏ ꯅꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯣ ꯑꯩꯈꯣꯏꯁꯨ ꯁꯤꯇꯤꯡ ꯑꯦꯔꯤꯌꯥꯗ ꯉꯥꯏꯔꯝꯃꯒꯦ ꯍꯣꯏ ꯆꯪꯃꯤꯟꯅꯔꯛꯑꯒꯦ ꯂꯩꯗꯤ ꯂꯩꯔꯝꯃꯨꯀꯣ ꯗꯌꯥꯗꯨ ꯆꯪꯂꯝꯗꯥꯏꯗ ꯗꯥꯏꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯗꯨꯗꯤ ꯃꯅꯨꯡꯗ ꯂꯩꯔꯝꯃꯒꯦꯀꯣ ꯍꯣꯏ ꯅꯨꯄꯥ ꯑꯅꯤꯗꯨ ꯀꯦꯟꯇꯤꯟꯒꯤ ꯁꯤꯇꯤꯡ ꯑꯦꯔꯤꯌꯥꯔꯣꯝꯗꯨꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯝꯃꯤ ꯂꯤꯟꯊꯣꯏꯒ ꯗꯥꯏꯅꯥꯒꯗꯤ ꯃꯄꯥꯟꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯕꯨ ꯉꯥꯏꯍꯧꯔꯤ ꯚꯥꯏ ꯑꯩ ꯈꯥꯝꯃꯛꯀꯅꯨꯀꯣ ꯀꯩꯅꯣ ꯈꯥꯝꯃꯛꯀꯅꯣ ꯍꯥꯏꯕꯣ ꯌꯨꯝꯗ ꯈꯣꯟꯊꯤ ꯆꯥꯔꯒ ꯆꯥ ꯀꯦꯟꯇꯤꯟꯁꯦ ꯄꯨꯂꯞ ꯂꯩꯔꯒ ꯂꯩ ꯑꯃꯗꯤ ꯇꯧꯔꯅꯤ ꯑꯩ ꯌꯥꯝ ꯊꯤ ꯍꯥꯔꯠ ꯑꯣꯏꯔꯦ ꯚꯥꯏ ꯏꯒꯣ ꯌꯥꯝ ꯍꯥꯔꯠ ꯑꯣꯏꯔꯦ ꯕ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯅꯠꯇꯦ ꯚꯥꯏ ꯅꯪ ꯁꯨꯝꯗ ꯈꯜꯂꯒ ꯌꯦꯡꯉꯨꯅꯦ ꯀꯣꯟ ꯐꯦꯡꯕ ꯕꯤꯜ ꯄꯤꯔꯝꯗꯥꯏꯗ ꯆꯦꯟꯕ ꯀꯥꯏꯅ ꯃꯥꯏꯗꯨ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯁ ꯑꯗꯨꯒꯤ ꯋꯥ ꯑꯣꯏꯔꯦ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯃꯤꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯔꯛꯑꯒ ꯐꯥꯒꯤ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯔꯥ ꯍꯥꯟꯅ ꯍꯥꯏꯍꯧꯔꯤꯁꯤꯅꯤ ꯈꯥꯝꯃꯛꯀꯅꯨꯀꯣ ꯍꯣꯏ ꯈꯥꯝꯃꯣꯏ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯔꯣꯝꯗꯨꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨ ꯄꯨꯂꯞ ꯆꯪꯃꯤꯟꯅꯔꯛꯂꯝꯃꯤ ꯆꯪꯕꯤꯔꯛꯑꯣ ꯃꯌꯥꯝ ꯐꯝꯃꯣ ꯃꯌꯥꯝꯗꯨ ꯔꯥꯎꯟ ꯑꯣꯏꯅ ꯇꯦꯕꯜꯗꯨꯒꯤ ꯑꯀꯣꯏꯕꯗ ꯐꯝꯂꯗꯨꯅ ꯃꯣꯏ ꯅꯨꯄꯤ ꯃꯁꯦꯟ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯣ ꯃꯌꯥꯝꯁꯦ ꯁꯛ ꯍꯥꯟꯅ ꯈꯪꯅꯁꯦ ꯌꯥꯏꯌꯦ ꯏꯟꯇ꯭ꯔꯣ ꯇꯧꯅꯁꯦ ꯃꯌꯥꯝ ꯃꯊꯪ ꯂꯦꯗꯤꯁ ꯐꯥꯔꯁ ꯑꯩꯒꯤ ꯃꯤꯡꯅ ꯆꯟ ꯑꯩꯒꯤꯅ ꯃꯍꯦꯁꯣꯔꯤ ꯂꯤꯟꯊꯣꯏ ꯏꯕꯥꯅꯤꯒꯤꯗꯤ ꯍꯥꯟꯅꯗꯤ ꯈꯪꯉꯕꯅꯤꯅ ꯇꯧꯔꯁꯨ ꯌꯥꯔꯝꯃꯅꯤꯗ ꯌꯥꯔꯦ ꯑꯗꯨꯗꯤ ꯏꯕꯥꯅꯤꯒꯤ ꯃꯨꯛ ꯇꯧꯔꯒꯦꯀꯣ ꯑꯩꯒꯤꯅ ꯃꯥꯂꯦꯝꯉꯥꯟꯕ ꯑꯦꯂꯥꯏꯁ ꯃꯥꯂꯦꯝ ꯑꯩꯒꯤꯅ ꯗꯌꯥꯟꯗ ꯑꯦꯂꯥꯏꯁ ꯗꯌꯥ intro ꯇꯧꯅꯔꯤꯉꯩꯗ ꯕꯦꯜ ꯇꯥꯈ꯭ꯔꯅꯤ ꯃꯌꯥꯝ ꯆꯥꯅꯤꯡꯕ order ꯇꯧꯕꯤꯔꯣ ꯉꯁꯤꯁꯦ ꯃꯣꯏ ꯑꯅꯤꯒ ꯑꯍꯥꯟꯕ ꯈꯪꯅꯕ ꯅꯨꯃꯤꯠꯅꯤꯅ ꯑꯗꯨꯅ ꯃꯣꯏ ꯑꯅꯤꯅ ꯇ꯭ꯔꯤꯠ ꯇꯧꯔꯒꯦꯌꯦ ꯃꯌꯥꯝ ꯆꯥꯅꯤꯡꯕꯗꯣ ꯑꯗꯨꯝ order ꯇꯧꯕꯤꯔꯣ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯨ ꯑꯃꯅ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯁꯛꯍꯦꯟꯕꯤꯅ ꯑꯩꯒꯤ ꯃꯤꯡꯅ ꯁꯅꯥꯍꯦꯟꯕꯤ ꯅꯣꯏꯅ ꯄꯤꯖꯅꯤꯡꯕꯗꯣ ꯑꯗꯨꯝ ꯌꯥꯏꯗ ꯀꯩꯒꯤ ꯌꯥꯗꯦ ꯚꯥꯏ ꯃꯌꯥꯝꯅ ꯄꯥꯝꯕꯗ ꯍꯦꯛꯇ order ꯇꯧꯕꯤꯌꯣ ꯃꯥꯂꯦꯝꯉꯥꯟꯕꯅ ꯍꯥꯏꯔꯝꯕ ꯑꯗꯨꯗ ꯅꯨꯄꯤꯁꯤꯡꯗꯨ ꯃꯥꯒꯤ ꯆꯥꯅꯤꯡꯕꯁꯤꯡꯗꯨ ꯑꯣꯔꯗꯔ ꯇꯧꯕ ꯑꯁꯨꯝ ꯍꯧꯔꯛꯂꯝꯃꯤ ꯂꯤꯟꯊꯣꯏꯗꯤ ꯃꯤꯅꯤꯠ ꯐꯥꯔꯗꯨ ꯐꯥꯎꯕ ꯑꯣꯔꯗꯔ ꯇꯧꯕ ꯂꯣꯏꯔꯝꯗꯦ ꯃꯈꯥ ꯑꯗꯨꯃꯛ ꯆꯠꯊꯔꯝꯃꯤ ꯂꯥꯏꯔꯕ ꯀꯧꯕ ꯏꯃꯨꯡꯗ ꯄꯣꯛꯎꯕꯅꯤꯅ ꯃꯥꯒꯤ ꯃꯔꯨꯞ ꯃꯥꯂꯦꯝꯉꯥꯟꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯏꯅꯥꯛ ꯈꯨꯜꯂꯤ ꯈꯪꯂꯕꯁꯨ ꯄꯥꯈꯠꯀꯅꯨ ꯍꯥꯏꯕꯗꯤ ꯌꯥꯔꯝꯗꯦ ꯃꯥꯂꯦꯝꯉꯥꯟꯕꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯇꯨꯃꯤꯟ ꯆꯪꯁꯤꯟꯗꯨꯅ ꯃꯥꯂꯦꯝꯉꯥꯟꯕꯅ ꯑꯃꯨꯛ ꯗꯌꯥꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯚꯥꯏ ꯀꯌꯥ ꯌꯥꯎꯔꯛꯀꯦ ꯍꯣꯔꯦꯟ ꯐꯔꯛꯇꯤ ꯇꯥꯔꯣꯏꯀꯣ ꯃꯥꯂꯦꯝꯉꯥꯟꯕꯅ ꯑꯗꯨꯝꯅ ꯈꯨꯝꯂꯛꯄ ꯑꯗꯨ ꯇꯥꯔꯒ ꯗꯌꯥ ꯋꯥꯈꯜ ꯈꯔ ꯃꯈꯩꯗꯤ ꯌꯥꯡꯉꯤ ꯚꯥꯏ ꯑꯩ ꯃꯥꯂꯦꯝꯅꯤꯀꯣ ꯁꯣꯝꯗꯅ ꯆꯟꯒ ꯃꯍꯦꯁꯣꯔꯤꯒꯗꯨ ꯇꯨꯃꯤꯟ ꯆꯤꯔꯣꯜ ꯇꯧꯅꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯤꯔꯣꯜ ꯇꯧꯅꯕꯗꯨ ꯇꯥꯔꯗꯨꯅ ꯂꯤꯟꯊꯣꯏꯁꯨ ꯌꯥꯎꯁꯤꯜꯂꯛꯇꯨꯅ ꯚꯥꯏ ꯗꯌꯥꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯣ ꯑꯗꯨꯅꯦ ꯌꯥꯝ ꯐꯖꯩꯌꯦ ꯀꯩꯝ ꯇꯧꯗ꯭ꯔꯁꯨ ꯃꯁꯛ ꯈꯛ ꯌꯦꯡꯕꯗ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯄ ꯃꯥꯜꯂꯦ ꯍꯥꯏꯕ ꯑꯗꯨꯅꯤ ꯑꯩꯗꯤ ꯄꯨꯔꯥ ꯉꯥꯎꯔꯦ ꯃꯉꯣꯟꯗ ꯋꯥꯔꯤꯕꯨꯗꯤ ꯅꯨꯡꯉꯥꯏꯕꯤꯔꯤꯌꯦ ꯃꯔꯛ ꯊꯠꯅ ꯑꯁꯤꯗ ꯍꯥꯏꯁꯤꯅꯦ ꯉꯔꯥꯡ ꯑꯩꯈꯣꯏ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯗꯥꯏꯅꯥ ꯄꯥꯝꯖꯩ ꯍꯥꯏꯕꯗꯣ ꯑꯁ ꯕꯤꯠꯀ ꯂꯣꯏ ꯇꯦꯛꯏꯍꯦ
ꯗꯥꯏꯅꯥ ꯄꯥꯝꯖꯔꯒ ꯀꯩꯗꯧꯔꯒꯦ ꯗꯥꯏꯅꯥꯗꯤ ꯅꯨꯄꯥ ꯀꯣꯏꯗꯨꯗꯤ ꯗꯦꯕꯗꯥꯁ ꯑꯣꯟꯈꯤꯕꯗꯣ ꯄꯥꯝꯃꯨꯏ ꯀꯜꯍꯧꯒꯦ ꯇꯧꯕꯅꯤ ꯀꯩꯅꯣ ꯍꯩꯃꯥ ꯌꯥꯝꯅ ꯉꯝꯃꯝꯃꯤꯅꯦ ꯃꯁꯤ ꯍꯤꯡꯁꯥꯕꯤꯁꯦ ꯁꯤꯅꯦꯃꯥ ꯗ꯭ꯔꯃꯥ ꯈꯔ ꯌꯦꯡꯂꯒ ꯅꯨꯡꯁꯤꯕꯒꯤ ꯂꯃꯥꯏ ꯍꯥꯡꯗꯣꯔꯛꯄ ꯍꯧꯕꯗ ꯉꯥꯏꯔꯤꯕ ꯑꯃ ꯑꯣꯏꯕꯅ ꯗꯌꯥꯒꯤꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯤꯅꯦꯃꯥ ꯗ꯭ꯔꯃꯥꯒꯨꯝꯅ ꯗꯥꯏꯅꯥꯒꯤ ꯃꯤꯅꯣꯛ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯃꯥꯅ ꯆꯥꯕ ꯃꯥꯅ ꯊꯛꯄ ꯃꯥꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗꯗꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯜꯂꯤ ꯗꯥꯏꯅꯥ ꯍꯣꯏꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯀꯌꯥ ꯑꯣꯏꯕꯤꯒꯦ ꯑꯩꯒꯤꯔꯣ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎ 4ꯅꯦ ꯑꯣ ꯑꯗꯨꯗꯤ ꯕꯤꯛ ꯐꯦꯃꯤꯂꯤꯅꯤꯅꯦ ꯑꯗꯨꯃꯥꯏ ꯍꯥꯏꯇꯥꯔꯦ ꯗꯌꯥꯗꯨ ꯋꯥ ꯑꯃ ꯍꯪꯖꯒꯦ ꯍꯦꯛ ꯇꯧꯕꯒ ꯕꯦꯜꯁꯨ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯅ ꯇꯥꯁꯤꯜꯂꯛꯂꯝꯃꯤ ꯍꯩꯃꯥ ꯕ꯭ꯔꯦꯛꯁꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯗ꯭ꯔꯣ ꯃꯇꯝꯕꯨ ꯇꯥꯔꯖꯥꯠꯂꯣ ꯑꯁ ꯌꯥꯝ ꯊꯨꯂꯣꯏ ꯉꯁꯤꯗꯤ ꯕ꯭ꯔꯦꯛꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯪꯅꯕ ꯇꯧꯔꯁꯦ ꯍꯣꯏ ꯀ꯭ꯂꯥꯁ ꯆꯪꯅꯔꯁꯦ ꯃꯥꯂꯦꯝ ꯑꯗꯨꯗꯤ ꯆꯪꯉꯁꯤꯔꯥ ꯑꯦ ꯅꯣꯏ ꯍꯥꯟꯅ ꯆꯪꯉꯝꯃꯣ ꯗꯌꯥ ꯏꯕꯥꯅꯤ ꯕꯤꯜ ꯄꯤꯔꯝꯃ ꯆꯪꯉꯛꯑꯒꯦꯕ ꯌꯥꯅꯤꯌꯦ ꯄꯨꯂꯞ ꯑꯗꯨꯝ ꯆꯪꯃꯤꯟꯅꯔꯁꯦ ꯌꯥꯔꯅꯤꯗ ꯅꯣꯏ ꯍꯥꯟꯅ ꯆꯪꯉꯝꯃꯣ ꯏꯕꯥꯅꯤ ꯈꯤꯇꯪ ꯀꯨꯏꯈꯤꯅꯦꯕ ꯚꯥꯏ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯪꯉꯝꯃꯁꯦ ꯑꯩꯈꯣꯏ ꯃꯊꯪꯒꯤ ꯄꯤꯔꯣꯠꯀꯤ ꯑꯣꯖꯥꯗꯣ ꯌꯥꯝꯅ ꯖꯥꯊꯤ ꯍꯥꯏꯅꯩꯌꯦ ꯇꯜꯂꯤ ꯊꯦꯡꯅ ꯆꯪꯕ ꯍꯣꯏ ꯑꯗꯨ ꯑꯣꯏꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯪꯉꯝꯃꯒꯦꯀꯣ ꯗꯌꯥ ꯍꯣꯏ ꯆꯪꯉꯝꯃꯣ ꯑꯗꯨꯗꯤ ꯈꯪꯅꯔꯕꯅꯤꯅ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯔꯁꯨ ꯀꯧꯅ ꯇꯥꯔꯦꯀꯣ ꯌꯥꯏꯌꯦ ꯀꯧꯅꯁꯦ ꯆꯪꯉꯝꯃꯒꯦ ꯑꯗꯨꯗꯤ ꯕꯥꯏ ꯍꯣꯏ ꯕꯥꯏ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯁꯤꯡꯗꯨ ꯀ꯭ꯂꯥꯁꯔꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯃꯥꯂꯦꯝꯉꯥꯟꯕ ꯕꯤꯜ ꯄꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯥꯎꯟꯇꯔꯔꯣꯝꯗ ꯆꯪꯂꯛꯂꯝꯃꯤ ꯑꯪꯀꯜ ꯑꯩꯈꯣꯏꯗꯣ ꯀꯌꯥ ꯇꯥꯔꯒꯦ ꯂꯨꯄꯥ 2,290 ꯇꯥꯔꯦ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯕꯤꯜꯗꯣ ꯄꯤꯊꯣꯛꯂꯝꯂꯒ ꯀ꯭ꯂꯥꯁꯔꯨꯝ ꯇꯝꯅ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯕꯦꯟꯁꯇꯨꯗ ꯆꯪꯂꯛꯂꯒ ꯐꯝꯃꯤ ꯗꯌꯥꯒꯤ ꯉꯁꯥꯏꯒꯤꯗꯣ ꯑꯩꯗꯤ ꯅꯣꯛꯄ ꯈꯥꯡꯕꯗ ꯁꯤꯒꯦ ꯇꯧꯕꯅꯤ ꯀꯩꯒꯤ ꯁꯨꯝ ꯅꯪꯉꯣꯟꯗ ꯏꯟꯇ꯭ꯔꯣꯒꯦꯁꯟꯒ ꯇꯧ ꯂꯩꯔꯝꯕꯗꯨꯒꯤꯅꯤꯗ ꯇꯧꯔꯤꯅꯦ ꯉꯁꯥꯏ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣꯒ ꯍꯪꯉꯛꯏꯅꯦ ꯍꯥꯏꯕ ꯕ꯭ꯔꯦꯛ ꯂꯣꯏꯕꯒꯤ ꯕꯦꯜ ꯇꯥꯁꯜꯂꯛꯄꯒꯤ ꯐꯔꯕꯩ ꯋꯥꯅꯤ ꯅꯠꯇ꯭ꯔꯗꯤ ꯃꯈꯥ ꯆꯠꯊꯔꯝꯗꯣꯏ ꯄꯣꯠꯅꯤ ꯑꯣꯍꯣ ꯃꯥꯏꯁꯦ ꯌꯥꯝꯅ ꯂꯨꯈꯤꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯅꯪꯉꯣꯟꯗ ꯑꯗꯨ ꯅꯪ ꯑꯝꯇ ꯑꯁꯦꯡꯕꯗꯣ ꯍꯥꯏꯈꯣꯀꯣ ꯃꯤꯒꯤ ꯃꯇꯝ ꯃꯥꯡꯍꯟꯕꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯑꯁ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯍꯥꯏꯕꯨ ꯍꯥꯏꯔꯛꯇ꯭ꯔꯤ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯃꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯈꯪꯒꯟꯕꯁꯤꯅ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯔꯣꯃꯥꯟꯁꯁꯤꯁꯨ ꯇꯣꯞ ꯇꯣꯞꯄ ꯃꯍꯥꯎ ꯑꯃꯅꯤ ꯃꯈꯜ ꯃꯊꯦꯜ ꯍꯥꯏꯗꯨꯅꯤ ꯀ꯭ꯂꯥꯁꯔꯨꯝꯗ ꯐꯪꯉꯤ ꯑꯣꯖꯥꯅ ꯇꯥꯛꯈꯤꯕ ꯄꯔꯥꯒꯤ ꯑꯍꯧꯕ ꯋꯥꯍꯩꯗꯨꯗꯤ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯅꯨꯡꯁꯤꯕꯤ ꯃꯥꯅ ꯀ꯭ꯂꯥꯁ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯇꯧꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯗꯤ ꯑꯃꯠꯇ ꯐꯥꯎ ꯆꯤꯊꯗꯅ ꯅꯤꯡꯁꯤꯡꯉꯤ ꯑꯉꯛꯄꯅꯤ ꯅꯨꯡꯁꯤꯕꯁꯤ ꯏꯁꯣꯔꯒꯤ ꯂꯤꯂꯥꯗꯤ ꯅꯨꯡꯁꯤꯕ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯄꯨꯡ ꯐꯥꯗꯦꯁꯨ ꯍꯥꯏꯅꯩꯗꯣ ꯅꯨꯡꯁꯤꯕꯒꯤ ꯄꯟꯊꯨꯡ ꯌꯧꯍꯟꯕꯗ ꯃꯔꯨꯑꯣꯏꯕ ꯃꯆꯥꯛ ꯑꯃ ꯍꯥꯏꯖꯧ ꯍꯥꯏꯔꯕꯗꯤ ꯃꯔꯨꯞꯅꯤ ꯚꯥꯏ ꯍꯣꯔꯦꯟꯗꯤ ꯇꯨꯏꯁꯟ ꯃꯐꯝꯁꯨ ꯈꯪꯗꯣꯛꯎꯁꯦ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔ ꯑꯪꯀꯜꯗ ꯄꯤꯛꯑꯞ ꯇꯧꯕ ꯂꯥꯛꯑꯣ ꯍꯥꯏꯔꯒꯦ ꯑꯁ ꯌꯥꯒꯗ꯭ꯔꯣ ꯏꯕꯥꯅꯤ ꯅꯍꯥꯟꯒꯤꯗꯨꯗꯒꯤ ꯋꯥꯟꯇꯦꯠꯇꯤ ꯂꯥꯎꯔꯤꯕꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯦꯛ ꯇꯣꯛꯑꯁꯦ ꯏꯁ ꯃꯥꯒꯤ ꯊꯕꯛꯁꯦ ꯃꯥꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯌꯥꯔꯦ ꯇꯣꯛꯑꯁꯦ ꯁꯨꯝ ꯍꯥꯏꯕꯅꯦꯃꯦ ꯅꯪꯁꯤꯅꯥꯕ ꯁꯥꯎꯒꯟꯕꯁꯤꯅ ꯏꯕꯨꯡꯉꯣ ꯈꯣꯟꯊꯤꯁꯦ ꯈꯨꯕꯥꯛꯇ ꯍꯥꯞꯄꯒ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯇꯧꯕ ꯀꯩꯅꯣ ꯊꯋꯥꯏ ꯅꯠꯇꯕ ꯁꯤ ꯇꯧꯔꯒ ꯏꯕꯥꯅꯤ ꯍꯥꯠꯇꯤ ꯍꯥꯠꯂꯣꯏꯗꯅ ꯆꯥꯒꯦꯅ ꯆꯥꯔꯕꯗ ꯈꯣꯟꯊꯤ ꯃꯉꯥꯏ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯈꯨꯕꯥꯛꯇ ꯈꯣꯟꯊꯤ ꯍꯥꯞꯄꯒ ꯍꯥꯏꯗꯣ ꯑꯩꯗꯤꯅꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯕꯖꯥꯠ ꯅꯠꯇꯦꯀꯣ ꯇꯥꯔꯣꯏꯌꯦ ꯅꯪ ꯀꯩꯝ ꯇꯥꯔꯣꯏꯌꯦ ꯀ꯭ꯂꯥꯁ ꯇꯧꯔꯤꯉꯩ ꯃꯅꯨꯡꯗꯨꯗ ꯗꯥꯏꯅꯥꯒ ꯂꯤꯟꯊꯣꯏꯒꯗꯨ ꯑꯣꯖꯥꯗꯒꯤ ꯄꯔꯃꯤꯁꯟ ꯂꯧꯗꯨꯅ ꯋꯥꯁꯔꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯚꯥꯏ ꯋꯥꯁꯔꯨꯝ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ ꯆꯠꯀꯗꯕꯅꯤ ꯃꯦꯝ ꯃꯦ ꯑꯥꯏ ꯒꯣ ꯇꯨ ꯋꯥꯁꯔꯨꯝ ꯌꯦꯁ ꯌꯨ ꯃꯦ ꯒꯣ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯋꯥꯁꯔꯨꯝꯁꯤ ꯃꯣꯏꯅ ꯇꯥꯔꯤꯕ ꯁꯦꯛꯁꯟ ꯑꯗꯨꯗꯒꯤ ꯈꯔꯗꯤ ꯂꯥꯞꯄꯤ ꯂꯦꯗꯤꯁ ꯖꯦꯟꯠꯁ ꯈꯥꯏꯗꯣꯛꯄꯒꯤ ꯂꯝꯕꯤ ꯈꯥꯏꯕꯝꯗꯨ ꯐꯥꯎꯕꯗꯤ ꯂꯝꯕꯤ ꯑꯃꯈꯛꯇꯅꯤ ꯗꯥꯏꯅꯥꯒ ꯂꯤꯟꯊꯣꯏꯒ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ
नुपा अनिदुसु अमुक थोक्लक्लम्मी अदुगा मखोय अनिगी तुंगदा तपना अदुमक इनारक्तुना भाई लिंथोय से याम थी सेक्सी ताई शक से याम फजद्रसु दया मालेमगानबना हारिबा वादु तारमदे दाइनाना थांगबा खोंथांग मालंगबना हुमलकपदा मनिंग तमना सानजरिबा मागी समलांग हंजिन हंजिन येंगलबसु असोयबगी सरुकना असुम असुम मांगथरकपदनी परफेक्ट ओइबा कनासु लेते हारबसु कोक्तगी टोन फौ येंगबदा असोयबा मता याउदे हाइबदा मचिन थी हारकनी तसेंगना मागी फजबसी सैथाबदा लोइबा नायरोइदबा सक्थमनी साहित्य वांगलिङैदा इकाउबु काउथोउरे वारी लिरिगासी मालेमगानबना मालंग अमदा ताउरिबा मागी मताउ दयाबु हंजिन हंजिन कौरक्लम्मी दया हाय रोमियो कोकचाकपा हाउ कईदौरगे अस खंगिए नंग फगी फगीदी चयाम निरकनो अदु कईदौरगे बा श्या फिल्म की ताबता हेरोना हेरोइन उरगा मीना हाइबा मीना तौवा केम तादा उदबगी मोंग तौसिलादना चिंगजाबमदु हुमजल्ला अदि फिल्म को लोय फ्लॉप चटनी अस यारे नंगदी तौरक्तबई ताबतनेबा तौरक्ते हाइबा नत्तेने तौरासु नंग दौनदि ओवर चालक्तिए अनिदु तसेंगनदी वाशरूम द चटनिंगबा नत्ते दाइनागी मतुंग इनारकपनी मखोय अनिदी बेरेंदादा अमुक नुपी अनिदुबु हलकपा ngairami भाई होरेन ट्यूशन चटपैदो सिदगी युम हेक हनबगा नंग लोसिलामो लोइबदु लोइसिलमगे नहानी कुमहोबो मपादो अदुगी लेरक मचिंदा ngairse अदुगा ट्यूशन मफम हेक इनारगा यौसिलदबने ए इनबदुदी याइको अदुगने यौसिनबदुदी खरा तपथगिसिको कईगिनो आई इमादमता हंकीगे ट्यूशन यावबा हाइबदो एडवांस पीदे यारोइबा इमागी पैसागी कंडीशन येंगदना हेक्ते यौसिनबदो भाई ngamnababudi torokanibu ekhoi ma da polum ma thangatpugum thokani as ai amta hangkigida aigi morupse phanam gongjarusu mama gati adum khajaba jane mama wagi dina yam phakachaba jane मालेमगानबना वखलद खंजदुना दयादा मुन्ना येंगलम्मी सीरियस ओइना हारबदी माना कैनोमा खनखिबा तारे हाइदुना थेंगाव लेंगाव खुमलकलम्मी भाई पैसागी नंग मथा साइदो कईगिनो मागी पर्सदगी अतोपा क्रेडिट कार्ड अमदु दयादा उतलदुना भाई छे सिलो चलो क्रेडिट कार्ड ने लिमिट ना 1 crore ने नंगना दरकार लेबा इमरजेंसी लेबा कांदा अदुम सिजनाव लाइक तंबगीदा ओरसु ए तल्ली हे नंगी क्रेडिट कार्ड सिबु ममा गोइना खंगादी अस आई तल्लीको यारनी आई अदुम मैनेज तौगेबा भाई आई मालेम ने मालेम क्रेडिट कार्ड अमकक पाइगदबा मालेम मालोरबो दया मालेमगानबना पिरकपा कार्डतु अदुमक लौसिलम्मी आइना नोंदा पीरिदुना अखोय बाबागी एक्स्ट्रा एड ऑन कार्ड ने अदुगा सिना अखोय मागिने नंगना सीजनरिंग बदो दरकार लेबा कांदा अदुम सिजनाव अखोय बाबादी गेम चेक तौदबने गेम हाइदबने मतम चाना तारम तारम बिल दो अदुम पे तरोकने भाई कइनो भाई अमु इमोशनल गर्गतेजना पक्ते है कार्डतुबु मरम चादना मागी नुंगाइनबा सिजिनगे हाइबगी लौसिनबदी नत्ते हानदगी कुइना तिनरक्लबसु मागी मरुपना हंजिन हंजिन मागी दमक तौबीबा मागी थमोइबु उबदा हौजिक तौबा ngamdrabasu नोंगमदी मालेमगानबगी दमक थवाई थारबसु थागनी हाइदुना थमोइदा सिंगदुना लेख्रबनी ओय कइदौरगे तुमदना मंगमंग बसे हंदकती नंगम तो खलाइए ममित्ता पिरा चेलबसु फागी ताथोक्तुना खुमलक्लम्मी कस्तौदेदा सुम कई कई लेसिगे न खल्लिने सी कार्ड सिना अदो काय काय दा सिजिनगे बुदी हारामो अखोय बाबाना हांगबा कांदा खुमनबा मखोय अनिना वरी सानरिङै तंजा अदुदा नुपी अनिदुसु वाशरूम दगी थोलक्लदुना मोय अनिगी मतुंगदा तपना तपना अदुमक क्लासरूम दुबौक यौनबा अमुक इनरक्लम्मी अदुबु हंदक्की हलक्पगी लंबीददी दया दाइनागी वखल खल्लगा हलक्खिद्रे
ꯃꯥꯒꯤ ꯃꯔꯨꯞ ꯃꯥꯂꯦꯝ ꯉꯥꯟꯕꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯣ ꯚꯥꯏ ꯍꯣꯔꯦꯟꯗꯤ ꯁꯠꯂꯣ ꯁꯦꯠꯂꯒ ꯂꯩꯔꯝꯃꯨꯀꯣ ꯍꯟꯈꯤꯕꯒ꯫ ꯍꯣꯏ ꯚꯥꯏ ꯑꯗꯣ ꯅꯪ ꯗ꯭ꯔꯦꯁ ꯌꯥꯝ ꯅꯥꯟꯅꯗꯤ ꯂꯥꯛꯀꯅꯨꯀꯣ꯫ ꯀꯩꯅꯣ ꯚꯥꯏ ꯇꯨꯏꯁꯟ ꯆꯠꯄꯕꯨ ꯆꯪꯃꯣ ꯆꯠꯀꯗ꯭ꯔꯣ? ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦ ꯁꯅꯥ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯑꯣꯚꯔ ꯆꯥꯕꯤꯗꯣ ꯇꯧꯔꯛꯀꯅꯨ ꯍꯥꯏꯕ꯫ ꯏꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯀ꯭ꯂꯥꯁ ꯑꯋꯥꯔ ꯂꯣꯏꯔꯗꯨꯅ ꯌꯨꯝꯗ ꯍꯟꯅꯔꯕ ꯃꯇꯨꯡ ꯃꯥꯂꯦꯝ ꯉꯥꯟꯕ ꯑꯃꯗꯤ ꯗꯌꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯛ ꯃꯆꯤꯟꯗꯨꯗ ꯉꯥꯏꯔꯤ꯫ ꯚꯥꯏ ꯊꯣꯛꯄꯨ ꯊꯣꯛꯂꯛꯀꯗ꯭ꯔꯣ? ꯊꯣꯛꯂꯛꯀꯅꯤ꯫ ꯃꯁꯤꯒꯤ ꯂꯝꯕꯤꯁꯤꯗꯅꯤ ꯃꯣꯏ ꯕꯕꯥꯒ ꯑꯗꯨꯝ ꯇꯨꯏꯁꯟ ꯆꯠꯂꯤ ꯍꯥꯏꯕꯅꯤ꯫ ꯑꯦ ꯀꯅꯥ ꯍꯥꯏꯔꯤꯕꯗꯨꯅ? ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯣꯏꯅꯤꯗꯤ ꯄꯥꯎ ꯌꯥꯝ ꯐꯥꯎꯅꯔ ꯆꯠꯂꯣꯏꯔꯦ? ꯁꯨꯝ ꯏꯆꯝ ꯆꯝꯅ ꯐꯥꯎꯅꯕꯅꯤꯗ, ꯗꯥꯏꯅꯥꯒꯤ ꯋꯥ ꯈꯔ ꯍꯪꯕꯒꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯗꯥꯏꯅꯥꯗꯨ I-20 ꯑꯃꯗ ꯇꯣꯡꯂꯒ ꯃꯄꯥꯒ ꯇ꯭ꯌꯨꯁꯟꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯇ꯭ꯌꯨꯁꯟ ꯃꯐꯝꯗꯨ ꯐꯥꯎꯕ ꯏꯟꯅꯔꯕ ꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯇ꯭ꯌꯨꯁꯟ ꯃꯐꯝꯗꯨꯗ ꯆꯪꯂꯛꯂꯒ ꯁꯥꯔ 이번이수 ꯁꯥꯔꯒꯤ ꯇ꯭ꯌꯨꯁꯟꯁꯦ ꯌꯥꯎꯖꯕ ꯌꯥꯒꯗ꯭ꯔꯥ? ꯌꯥꯅꯤ ꯌꯥꯎꯕ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ꯫ ꯑꯗꯣ ꯅꯣꯏꯅꯤꯅ ꯀꯩ ꯁ꯭ꯀꯨꯜꯗꯒꯤ? ꯑꯦꯛꯁꯇ꯭ꯔꯥ ꯑꯦꯁꯇ ꯇꯝꯃꯦ ꯁꯥꯔ꯫ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯐꯣꯝꯁꯤ ꯄꯨꯈ꯭ꯔꯣ, ꯑꯗꯨꯒ ꯍꯌꯦꯡ ꯁꯕꯃꯤꯠ ꯇꯧꯁꯤꯜꯂꯒ ꯍꯌꯦꯡꯗꯒꯤ ꯑꯗꯨꯝ ꯌꯥꯎꯕ ꯌꯥꯔꯅꯤ꯫ ꯁꯥꯔ ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯑꯅꯤꯗꯨ ꯇ꯭ꯌꯨꯁꯟ ꯃꯐꯝꯗꯒꯤ ꯊꯣꯛꯂꯛꯂꯒ ꯌꯨꯝꯗ ꯍꯟꯅꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯁ꯭ꯀꯨꯜꯗ ꯐꯪꯉꯤ ꯗꯥꯏꯅꯥ, ꯇ꯭ꯌꯨꯁꯟꯗꯁꯨ ꯗꯥꯏꯅꯥ ꯈꯛꯇꯒꯤ ꯋꯥꯈꯜꯗ ꯐꯣꯡꯗꯣꯛꯄꯗꯤ ꯐꯣꯡꯗꯣꯛꯇ ꯃꯥꯒꯤ ꯇꯟꯖꯥ ꯆꯥꯕ ꯉꯥꯏꯔꯤꯉꯩ ꯊꯥ 2-3ꯗꯤ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯁ꯭ꯀꯨꯜꯗꯨꯒꯤ ꯁꯦꯅꯤꯌꯔ ꯑꯣꯏꯔꯤꯕ ꯀ꯭ꯂꯥꯁ 12ꯀꯤ ꯁꯥꯇ꯭ꯔꯁꯤꯡꯗꯨ ꯍꯣꯂꯤꯗꯦ ꯂꯣꯏꯔꯗꯨꯅ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯅꯔꯛꯄ ꯃꯇꯥꯡꯅꯤ꯫ ꯍꯦꯜꯂꯣ ꯚꯥꯏ ꯉꯁꯤ ꯃꯪꯗ ꯂꯤꯟꯊꯣꯏ ꯎꯔꯝꯃꯦ꯫ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯈꯪꯗꯦꯕꯣ, ꯑꯩꯒꯤꯅꯅꯦ ꯗꯥꯏꯅꯥꯁꯦ ꯌꯥꯝ ꯇꯥꯡꯅ ꯃꯪꯗ ꯎꯏꯕꯣ꯫ ꯂꯤꯟꯊꯣꯏꯗꯣ ꯑꯩꯉꯣꯟꯗ ꯈꯔ ꯍꯣꯞ ꯆꯥꯖꯕꯅꯦ ꯑꯗꯨꯏꯅꯦ꯫ ꯌꯥꯔꯦ ꯁꯅꯥ ꯏꯕꯨꯡꯉꯣ, ꯁꯅꯥ ꯑꯗꯨ ꯇꯝꯕꯩꯔꯣ ꯀꯣꯜ ꯇꯧꯔꯛꯏꯗꯣ? ꯑꯩ ꯋꯥꯛ ꯑꯥꯎꯠ ꯇꯧꯔꯤ, ꯊꯝꯃꯒꯦ ꯕ꯭ꯔꯣ, ꯍꯣꯔꯦꯟꯅꯦ ꯁ꯭ꯀꯨꯜꯗ ꯊꯦꯡꯅꯔꯁꯤꯀꯣ, ꯁꯥꯏꯌꯣꯅꯥꯔꯥ꯫ ꯌꯥꯔꯦ ꯊꯝꯃꯣ, ꯔꯣꯃꯤꯌꯣ ꯁꯣꯅꯨ ꯆꯨꯕ ꯁꯥꯏꯌꯣꯅꯥꯔꯥ, ꯊꯝꯃꯣ꯫ ꯍꯥꯟꯅꯒꯤ ꯍꯥꯟꯅ ꯃꯇꯧꯒꯨꯝ ꯗꯌꯥ ꯃꯥꯂꯦꯝ ꯉꯥꯟꯕꯒ ꯁ꯭ꯀꯨꯜ ꯂꯥꯛꯂꯕ ꯃꯇꯨꯡ ꯗꯥꯏꯅꯥ ꯃꯁꯥ ꯈꯪꯍꯟꯗꯅ ꯁ꯭ꯀꯨꯜ ꯀꯦꯝꯄꯁꯇ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯕꯗꯤ ꯂꯦꯞꯇꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯗꯥꯏꯅꯥꯗꯨ ꯕꯁꯇꯒꯤ ꯀꯨꯝꯊꯔꯛꯂꯒ ꯀ꯭ꯂꯥꯁꯔꯨꯝꯗ ꯕꯦꯒ ꯊꯅꯝꯂꯕ ꯇꯨꯡꯗ ꯄꯥꯔꯀꯤꯡ ꯂꯩꯔꯤꯕ ꯔꯣꯝꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯃꯤ ꯑꯃ ꯉꯥꯏꯕꯒꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯚꯥꯏ ꯃꯥꯏꯁꯤ ꯀꯅꯥ ꯉꯥꯏꯖꯥꯠꯅꯣ? ꯑꯩꯁꯨ ꯈꯪꯗꯦ꯫ ꯉꯁꯤꯗꯒꯤ ꯀ꯭ꯂꯥꯁ 12ꯀꯤ ꯀꯥꯕ ꯍꯧꯔꯅꯤ ꯍꯥꯏꯕꯅꯤ, ꯃꯁꯤꯒ ꯌꯥꯎꯖꯥꯠꯂꯣ? ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯔꯀꯤꯡ ꯂꯣꯝꯗꯒꯤ ꯕꯁ ꯑꯃ ꯊꯧꯖꯤꯜꯂꯛꯇꯨꯅ ꯈꯥꯝꯃꯤ꯫ ꯕꯁꯇꯨꯗꯒꯤ ꯁꯥꯇ꯭ꯔ ꯃꯊꯪ ꯀꯨꯝꯊꯔꯛꯂꯕ ꯃꯇꯨꯡ ꯀ꯭ꯂꯥꯁ 12ꯀꯤ ꯁꯥꯇ꯭ꯔ ꯅꯨꯄꯥ ꯑꯃ ꯍꯦꯛ ꯀꯨꯝꯊꯔꯛꯄꯒ ꯗꯥꯏꯅꯥꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯗꯥꯏꯅꯥꯗꯨ ꯅꯨꯄꯥ ꯑꯗꯨꯒ ꯌꯦꯡꯅꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅꯔꯝꯃꯤ꯫ ꯚꯥꯏ ꯑꯁꯤ ꯅꯨꯄꯥꯁꯦ꯫ ꯗꯌꯥ ꯀꯔꯤꯝꯇ ꯈꯨꯝꯗꯕꯤꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯗꯥꯏꯅꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯚꯥꯏ ꯆꯪꯉꯁꯤꯂꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯂꯦꯝ ꯉꯥꯟꯕꯅ ꯗꯌꯥꯕꯨ ꯆꯤꯡꯗꯨꯅ ꯀ꯭ꯂꯥꯁꯔꯨꯝꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯚꯥꯏ ꯌꯥꯝ ꯍꯦꯟꯅꯁꯨ ꯈꯟꯖꯜꯂꯨꯔꯅꯨ, ꯍꯣꯔꯦꯟ ꯗꯥꯏꯅꯥ ꯆꯪꯉꯛꯑꯒ ꯍꯪꯉꯒꯦ꯫ ꯗꯥꯏꯅꯥꯁꯨ ꯀ꯭ꯂꯥꯁꯔꯨꯝꯗꯨꯗ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯕꯦꯟꯁꯇ ꯐꯝꯊꯒꯦ ꯍꯦꯛ ꯇꯧꯕꯒ ꯇꯨꯡꯂꯣꯝꯗꯒꯤ ꯃꯥꯂꯦꯝ ꯉꯥꯟꯕꯅ ꯃꯥꯕꯨ ꯀꯧꯔꯒ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯗꯥꯏꯅꯥ ꯅꯪ ꯂꯥꯟꯅꯗꯤ ꯂꯧꯅꯨ, ꯀꯩꯅꯣꯝꯇ꯫ ꯃꯥꯂꯦꯝ ꯉꯥꯟꯕꯅ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯗꯌꯥꯅ ꯃꯥꯂꯦꯝ ꯉꯥꯟꯕꯗꯨ ꯃꯅꯤꯡꯂꯣꯝꯗꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯆꯤꯡꯊꯗꯨꯅ ꯋꯥꯗꯨ ꯃꯥ ꯍꯥꯏꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯗꯥꯏꯅꯥꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ